ARAMBAI TENGGOL fighting commander Asem Kanan Phakhibadagi Irang Thokhre, ARAMBAI TENGGOL na Manipur PUMBA Numit Bandh Laothokhre, Press na fangba pau amagi matung ina Asem Kanan amasung mahagi score team NIA ki team amana Imphal West District manung channel laiba mafam amadagi Phakhibani mahak Phakhibagi thawong adu yaningdaba fongdoktuna miyam na ngarang Imphal gi tongan ba mafam kayada khongjong sangsinke ngarang Kanan Phakhibagi pau hek phangbaga thodok thofum aduwaida leiramba miyam na security force tamna thomjelake miyam adu control townaba hotnabada security force na tear gas cell kaya su kapke irang adu ka hena kansilakpadage security force na nomai round kaya kapage makhol su take security force ki thawong adubu yaningdaba fongdoktuna ARAMBAI TENGGOL na ngarang dagi numit 10 Manipur PUMBA Bandh Laothokhre amaromda pamdaba thodok sing thoktanaba Manipur gi tongan ba district mga haibadi Imphal East, Imphal West, Thoubal, Bishnupur amadi Kakching district ta curfew thamjinkhre Kanan Phakhibagi pau hek phangbaga hongnaruba tawdana tongan ba mafam kayadagi ARAMBAI TENGGOL unit singe tenggolosing amasong masing yamlaba miyam ama thomjinarke security force amasong miyam gi marakta chawna muknarakpadagi miyoy ama shoktuna Kwakaithil da leiba action hospital pukhatuna laikatnaraki haire amaromda Imphal Tidim lambi Uripok Kangchup lambi Sagol Bantera lambi Kurai Lamlong Bajar na chingba tongan ba mafam gi Imphal gi mafam kayada hongnaruba tawdana thorakiba miyamna lambida tayar mai thaba uwa paishinba yauna lambi tingbagi thabak chatharake Kurai Lamlongda security na tongdana lakpani haiba bus amasho miyamna mai thake mafam aduda miyam adu control townaba hotnabada security force na tear gas cell kaya kapke NIA na Asem Kanan Phakhibadagi mari leinana mahaki loinabe Asem ongbe gunina hai mahaki mapuriba ase lebak asigi apunba saktam kaiba yaroi haiduna angamba thodang lawraga lakpani mahak government official ama oiramlabasu hojik suspension da leibani mahakpu athubada thadokpirau hainasu mahakna makatana appeal tawke nakala maramda social media da viral orakhiba video amada tenggoloi kaya masa mathanta sijanabagidama mashada petrol haijinjake adum oinamak lekai gi maira paibisingna thomjinbaga loinana thokhaningdaba thodok thoktanaba matam chana thabak lokhatke video aduda tenggoloi shing aduna hai lengakna khulai thadoknaba kanghalakibagi matung ina yathang adubu ikai khumnaba utladuna ARAMBAI TENGGOLna khulai thadokna surrender tawke masigi matungda ARAMBAI TENGGOL gi luchingba sing thiduna fabagi thabak chatharakliba ase yaningde imaleba kannaba changselloba khongjang asina aranba oirabadi sijakibina fare haina so fongdoke miyamgi ihau adugi paulong nabagidama Kwakaithil area da changluba Impact TV News ki reporter Jordan amasung bakta ani so soke makoi ani All Manipur Working Journalist Union amzu ki team amana RIMS Hospital pukhatuna layengke miyamna ihau chathaneringai manung aduda Rajya Sabhagi member Ningthau Shana Jaubalesham ba amasung Kairao SG MLA Laurembam Rameshwar anina Rajbabanda Governor Ajay Kumar Balaga unaduna Fazin kiba Asem Kanan Thador na batakshin ke Irang adu ngashi amasung rangi lon na ba ahing nongyay matung fawba chatake Imphal mayol yaw na masigi akoy mamapam kayada miyam na lambi da tholokuna Irang hauke lambigi mafam kayada mai thabagi thabak chathake security na Irang lakshin na ba chathakiba action sing aduda mi kharasu aso apan nang kibaga loinana mafam khara da nakal anigi marakta chawna mukna ba so thok ke